ngasi aihakna chathajarakkadoribasi akhoigi drama macha asida aibi laisam Chitradevina haiba wafam kharadang mamangda drama si lokhatchadringaida ithamjage ai iba khotpa hithoi singthoiba nachade aibina aisabigi saklon short play da yauriba mongphamda miyoiba haidi manipurgi samasida aisabina landaraktana siriba migi masingsi asuki matik yamkhre madagi duda aibina phaurakpa wakhalsing ado miyoiba haiba se Nehru yuba Kendra Bisempurda aibina district youth coordinator oina mahangna puringaida workshop kaya HIVS awareness campaign tauba aduga 1995 ta mana iki laibana aikhoigi Sri Paunam Bir Kumar Singha mayai koibida mahangna lamjing lamtaktana singba lila singse utlaga samaj gi ngasigi mangtharak libasi khitang kanba ngamgadra haidana mahaki play si ibani haina thambirami mahau yaudrba punsi haibase 1996 ta ijabani matamdudani Manipurda 1990 dagina 90 dagi horaga 96 ka Europa daidadi angang singse hekta taktana HIV positive oidana laikhidaba yaw aduna soinaiba mayam ama laikhibagi matamduni aduna max MACS na selection taukhide IR Imphal da club amada sanani haiduna ingondagi lowki matamadu miyamna yanakhiba yanabikhiba yamna yanakhiba HIVS ki social disease haiba se aina kanna behavioral disease ni haina lawjaduna ijabani asumna habirami hojik mahaki drama oina lila oina lampak lila oina mahangna iriba se ngasi samaj sidasu akhoi mamal yamlaba punsi kya bu ne hetpiraba samaj ama masing yamlaba angang singse mafung khangdana larik haira akanda moina chabana moina inkhalakpa matamda charani kapani aduga moina sirakadoriba leiraroidoisina mana mi oira akanda mapung khaba mioi ama oira kanduda adum sigiba se min mangsida su mayam ama thoi adunga sisu akhoina pau kari kara mayam ama sida akhoigi siraiba akhoigi jati se mising yamba sunate prithvi sida ado ngasi nomagi leptana phagalakpa mayam se akhoina pau ikyadagi phangba ngami masigi matangda khajiktang aina pajaningdana hojiki lila se masi yamna mongphamda miyoiba mongpham masi pamdabadagi mongphamsi pamdabadagi narakanda layengnaribni miyoibagi punsi se loirakanda chatpa phauda pamunaba miyoi brahmamakna bhopokngamdaba miyoiba mapokni haina lawriba se masi angang jati sibu semgatkadoriba mahut silhaugadoriba generation amase mangbagi khongphamda leiraba matam asida hojik ai drama se mongphamda miyoiba habase amutang pajarake first sinda lai hraubagi sei marakta nupa nupi jagoi saduna thorakli isaida ma sabi law law chatsi law mangda tharo law kalakpa yami kanjauba yami mangda tharo law mamang laikai thamban chale khoimu na ille khoiraba chekla pai khrabada pombi hanjallakpada chekla sina lamdagi lakpa pombi sina iram sida pokjaba adugumba uchek makhalni saisida chekla gi kaidong phang khangdabana pombi kangaunare sabi ine macha pamubi jingnunggi sana loktudagi paibiraklo ine macha pamubi tapna jagoi sana changki miyai challaba nupa ma thokle nupa duna nungsida ima Manipur pikna mangal chawbi malemda nahaki nagunna ngali singmi tamigi lai hraubagi jagoi nungsida ima nangi ningtamba ngakna bagi damaktani pauna brajabasina khongjonggi lamphamda nokna thawai thakiba
ꯃꯁꯤꯗ ꯅꯠꯇꯅ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯌꯨꯕꯔꯥꯖ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯆꯔꯥꯏ ꯊꯪꯒꯥꯜ ꯅꯤꯔꯖꯟ ꯁꯨꯕꯦꯗꯥꯅꯆꯤꯡꯕ ꯐꯥꯔꯁꯤꯒꯤ ꯁꯒꯥꯏ ꯀꯥꯈꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥꯁꯤꯡꯅ ꯅꯪꯕꯨ ꯀꯥꯎꯕꯒꯨꯝꯅ ꯇꯧꯔꯦꯗꯣ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯁꯤꯜꯂꯛꯂꯦ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯅ ꯆꯣꯡꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯗꯅ ꯂꯩꯒꯗꯧꯔꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯌꯨ ꯒꯟꯖꯥ ꯀꯥꯅꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯅꯝꯕꯔ 4ꯗ ꯍꯩꯅꯈꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯠ ꯅꯩꯕꯗ ꯅꯠꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯖꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯦꯔꯤꯟꯖ ꯄꯨꯟꯅ ꯍꯤꯗꯥꯛ ꯀꯥꯞꯃꯤꯟꯅꯕꯗꯒꯤ HIV ꯃꯍꯤꯛ ꯑꯃꯒ ꯂꯧꯅꯗꯨꯅ AIDS ꯁꯟꯗꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ ꯃꯗꯨꯒꯤ ꯐꯣꯜꯅ ꯈꯪꯖꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯂꯤ ꯃꯣꯡꯐꯝꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯒꯨꯝꯅ ꯇꯧꯔꯔꯦ ꯂꯥꯎ ꯑꯩꯈꯣꯏ ꯄꯨꯜꯂꯁꯤ HIV ꯃꯍꯤꯛꯀ ꯂꯥꯟꯊꯦꯡꯅꯁꯤ AIDS ꯁꯟꯗꯣꯛꯄ ꯊꯤꯡꯁꯤ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯔꯣꯏꯁꯤ ꯆꯪꯈꯤ ꯃꯅꯨꯡꯗ ꯏꯁꯩꯒ ꯂꯣꯏꯅꯅ HIV ꯃꯍꯤꯛ ꯊꯣꯔꯛꯏ ꯏꯁꯩ ꯃꯥꯡꯍꯟꯒꯦ ꯉꯁꯤꯗꯤ ꯃꯨꯠꯊꯠꯂꯒꯦ ꯄ꯭ꯔꯤꯊꯤꯕꯤ ꯅꯍꯥ ꯑꯍꯜ ꯊꯤꯔꯔꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯌꯦꯡꯂꯔꯣꯏ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯔꯔꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯊꯤꯔꯔꯣꯏ AIDS ꯂꯥꯏꯅꯥ ꯁꯟꯗꯣꯛꯀꯦ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯂꯥꯛꯅꯒꯦ ꯃꯥꯡꯍꯟꯒꯦ ꯉꯁꯤꯗꯤ ꯃꯨꯠꯊꯠꯂꯒꯦ ꯃꯥꯂꯦꯝ HIV ꯅꯝꯕꯔ 1 ꯃꯥꯅ ꯏꯁꯩꯁꯤꯗ ꯂꯤꯂꯥꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯂꯤꯕꯁꯤꯡꯁꯤꯒꯤ ꯃꯃꯤꯡꯁꯦ HIV ꯅꯝꯕꯔ 1 ꯃꯤꯑꯣꯏꯕ ꯅꯍꯥꯛ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯔꯦ ꯅꯪꯅ ꯉꯝꯗꯕꯁꯤꯕꯨ ꯀꯔꯤ ꯂꯩꯇ꯭ꯔꯦ ꯈꯜꯂꯤ ꯅꯈꯣꯏꯅ ꯆꯥꯎꯈꯠꯂꯦ ꯈꯟꯗꯨꯅ ꯂꯥꯏꯅꯥ kaya ꯂꯥꯌꯦꯡꯕ ꯉꯝꯂꯦ ꯈꯜꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ HIV ꯅꯝꯕꯔ 1 ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯆꯪꯗꯨꯅ ꯅꯥꯔꯕꯗꯤ ꯅꯈꯣꯏ ꯊꯨꯅ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯅꯍꯥꯔꯣꯜ ꯑꯍꯜꯂꯣꯟ ꯑꯉꯥꯡ ꯈꯥꯏꯗꯦ ꯄꯨꯝꯅꯃꯛꯇ ꯍꯦꯛꯇ ꯆꯪꯕ ꯉꯝꯃꯤ ꯑꯩꯅ ꯆꯪꯒꯗꯕ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗꯤ ꯃꯍꯧꯁꯥꯒꯤ ꯆꯠꯅꯕꯤ ꯆꯛꯆꯥ ꯌꯨꯊꯛ ꯊꯨꯒꯥꯏꯕꯁꯤꯡꯅꯤ ꯅꯨꯡꯉꯥꯏꯕ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯇꯕꯤ ꯇꯤꯟꯅꯕꯁꯤꯡ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯁꯥꯅꯤ ꯍꯦ HIV ꯃꯍꯤꯛ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ HIV ꯅꯝꯕꯔ 2ꯅ ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯃꯤꯑꯣꯏꯕꯅ ꯆꯥꯍꯩꯗꯕ ꯇꯧꯍꯩꯗꯕ ꯂꯝꯆꯠ ꯆꯠꯂꯕꯗꯤ ꯃꯍꯥꯛꯇꯣ ꯑꯩꯅ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯁꯥꯒꯣꯟꯅꯔꯛꯄ ꯑꯇꯣꯞꯄ ꯂꯥꯏꯅꯥ ꯆꯪꯕ ꯉꯝꯗꯅꯕ ꯄꯥꯡꯒꯜꯗꯨ ꯃꯥꯡꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗ ꯈꯪꯅ ꯑꯃꯗꯤ ꯈꯪꯗꯅ ꯆꯥꯡꯌꯦꯡ ꯇꯧꯗꯅ ꯏ ꯂꯧꯔꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯏ ꯑꯗꯨꯗ ꯌꯥꯎꯔꯒ ꯑꯇꯣꯞꯄ ꯃꯤꯗꯨꯗ ꯑꯃꯨꯛ ꯆꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯖꯗꯕꯅꯤ ꯅꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯖꯗꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯤ ꯅꯨꯡꯉꯥꯏꯕ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯁꯦꯔꯤꯟꯖ ꯍꯦꯛꯄꯨꯟ ꯌꯨꯝꯕꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯄꯥꯟ ꯍꯦꯛ ꯄꯥꯟ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯄꯪꯂꯣꯟꯗ ꯍꯦꯛ ꯂꯣꯟ ꯅꯨꯄꯤꯁꯨ ꯇꯣꯏꯅ ꯃꯌꯨꯝ ꯄꯪꯄꯥꯟꯗ ꯍꯦꯛ ꯄꯥꯟ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯦꯛꯇ ꯆꯪꯅꯤꯡꯉꯤ HIV ꯅꯝꯕꯔ 2ꯅ HIV ꯅꯝꯕꯔ 1ꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯀꯝꯗꯧꯅ ꯆꯪꯒꯗꯧꯔꯤꯕ HIV ꯅꯝꯕꯔ 2ꯅ ꯈꯨꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯏꯗ ꯑꯩꯍꯥꯛ ꯆꯪꯒꯅꯤ ꯑꯗꯨꯒ ꯏꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯄꯨꯝꯕꯗ ꯑꯩꯍꯥꯛ ꯁꯟꯗꯣꯛꯀꯅꯤ ꯃꯍꯤꯛ ꯄꯛꯄ ꯅꯨꯄꯥꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯍꯤꯛ ꯄꯛꯄꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯗꯨꯒ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯗ ꯑꯩꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯗ ꯃꯍꯤꯛ ꯑꯗꯨ ꯑꯩꯍꯥꯛꯅ ꯆꯪꯒꯅꯤ ꯑꯁꯨꯝꯅ ꯑꯩꯅ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯏ ꯃꯔꯤꯗꯒꯤ ꯃꯊꯪ ꯁꯟꯗꯣꯛꯇꯨꯅ ꯃꯥꯂꯦꯝꯁꯤꯗ ꯃꯤꯑꯣꯏꯕꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯒꯅꯤ HIV ꯅꯝꯕꯔ 1 ꯑꯃꯨꯛ ꯍꯥꯏ ꯃꯕꯥꯅꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯍꯥ ꯆꯨꯝꯃꯤ ꯍꯣꯠꯅꯒꯗꯕꯅꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯡꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ ꯃꯤꯑꯣꯏꯕ ꯆꯝꯖꯔꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯌꯥꯠꯇ ꯁꯣꯏꯗꯅ ꯇꯥꯒꯅꯤ HIV ꯅꯝꯕꯔ 2ꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯆꯝꯖꯔꯕ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥꯕꯨꯅꯣ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯕꯕꯨ ꯀꯔꯤꯕꯨꯅꯣ HIV ꯅꯝꯕꯔ 1 ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯇꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ ꯅꯝꯕꯔ 4 ꯍꯦꯔꯣꯏꯟ ꯁꯤꯖꯤꯟꯅꯗꯕ ꯅꯨꯄꯤ ꯅꯨꯄꯥ ꯄꯪꯇꯤꯟ ꯇꯤꯟꯅꯗꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯁꯤꯡꯅ ꯀꯅꯥꯅ ꯈꯪꯒꯅꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯒꯥꯔꯤꯅ ꯊꯦꯡꯂꯝꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯏ ꯀꯥꯞꯇꯕ
ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯏꯗꯨꯗ ꯅꯠꯇ꯭ꯔꯒ ꯄꯤꯔꯤꯕ ꯃꯤꯗꯨꯒꯤ ꯏꯗ HIV ꯃꯍꯤꯛ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯂꯧꯔꯤꯕ ꯃꯤꯗꯨꯗ ꯑꯩꯅ ꯁꯣꯏꯗꯅ ꯆꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏꯗꯣ ꯑꯩꯅ ꯊꯨꯅ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯤ꯫ HIV ꯅꯝꯕꯔ 2ꯅ ꯐꯔꯦ, ꯂꯝꯆꯠ ꯆꯨꯝꯗꯕ, ꯅꯨꯡꯉꯥꯏꯕ ꯊꯤꯕ, ꯆꯦꯛꯁꯟꯗꯕ ꯃꯤ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯕꯥꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯁꯤ ꯆꯪꯃꯤꯟꯅꯈꯤꯕ꯫ ꯌꯨꯝꯗꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯕꯦꯝꯍꯜ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯃꯃꯨꯛ ꯃꯥꯅ ꯑꯏꯕꯤꯅ ꯄꯨꯊꯣꯔꯛꯏ꯫ ꯍꯥꯏ ꯇꯥꯔꯤꯕꯔꯥ ꯃꯃꯥ, ꯋꯥ ꯇꯥꯅꯁꯤ ꯂꯥꯎꯅꯍꯦ ꯃꯃꯥ ꯊꯣꯛꯂꯛꯏ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯁꯦꯜ ꯊꯥꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝ ꯇꯧꯁꯤꯒꯦ? ꯃꯥꯒꯤ ꯆꯤꯊꯤꯗ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯏꯔꯛꯂꯤꯕ ꯁꯦꯜ ꯃꯁꯤꯡꯁꯦ ꯂꯨꯄꯥ 1,500,000ꯅꯤꯗꯣ꯫ ꯑꯩꯅ ꯁꯨꯖ ꯅꯣꯝꯖꯕꯗꯒꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯏꯈꯨꯠꯇ ꯂꯩꯔꯤꯕ ꯁꯦꯜ ꯃꯁꯤꯡꯗꯤꯅꯦ ꯂꯨꯄꯥ 1,000,000ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯋꯥꯠꯄ 500 ꯑꯁꯤꯅ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯇꯥꯟꯅꯁꯤ ꯃꯃꯥ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ 1-2ꯁꯦ ꯃꯍꯧꯁꯥꯅ ꯍꯥꯏꯔꯛꯄ ꯁꯦꯟꯐꯝꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯆꯥꯗꯣ ꯅꯝꯕꯔ 4 ꯆꯥꯔꯛꯄꯒꯤ ꯁꯤꯟꯅꯤ ꯎꯠꯂꯛꯀꯗꯣꯔꯤꯕꯁꯦ꯫ ꯏꯕꯦꯝꯍꯜ ꯃꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯄꯣꯇꯥꯡ ꯈꯨꯇꯥꯡ ꯃꯇꯧꯁꯤꯗ ꯀꯔꯤꯒꯤ ꯍꯦꯟꯅ ꯍꯥꯏꯔꯛꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯣꯡꯅ ꯐꯪꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯉꯁꯤ ꯄꯤꯔꯝꯕ ꯃꯃꯜꯕꯨ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯃꯃꯜ ꯍꯦꯟꯒꯠꯂꯤ꯫ ꯏꯆꯥ ꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯔꯩꯕꯒꯤ ꯑꯔꯩꯕ ꯉꯥꯛꯇꯅꯤ, ꯑꯔꯩꯕꯒꯤ ꯑꯔꯩꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯍꯤ ꯆꯍꯤꯒꯤ ꯀ꯭ꯂꯥꯁꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯨꯅꯤ꯫ ꯀ꯭ꯂꯥꯁ ꯍꯦꯟꯒꯠꯂꯛꯂꯤꯕ ꯈꯨꯗꯤꯡꯒꯤ ꯁꯦꯜꯁꯨ ꯍꯦꯟꯒꯠꯂꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯆꯥꯎꯕꯅ ꯀꯔꯤꯅꯣ ꯃꯃꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯉꯥꯎꯕꯃꯨꯛ ꯁꯤꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯐꯝ ꯊꯣꯛꯄꯗꯣ ꯈꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯏꯕꯦꯝꯍꯜꯅ ꯃꯃꯥꯅ ꯍꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯑꯗꯨꯗꯤ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯖꯔꯗꯨꯅ ꯏꯁꯥꯒꯤ ꯃꯣꯠ ꯄꯤꯖꯔꯤꯕ ꯑꯁꯤꯅꯤ ꯃꯃꯥꯅ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯆꯧꯒꯤ ꯃꯄꯥ ꯂꯨꯄꯥ 500 ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯈꯨꯟꯌꯥꯏꯗ ꯂꯩꯕ ꯇꯥꯗ ꯁꯅꯥꯖꯥꯎꯕꯒꯤ ꯃꯐꯝꯗ ꯇꯥꯟꯅꯔꯨꯔꯕꯗꯤ ꯊꯣꯛꯀꯅꯤꯅꯦ꯫ ꯍꯥꯏꯗꯤ ꯃꯥꯅ ꯄꯨꯕꯒꯤ ꯈꯣꯡꯐꯝ ꯑꯃ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯋꯥꯈꯟꯗꯣ ꯃꯥꯅ ꯊꯝꯃꯛꯏꯕꯅꯤ꯫ ꯆꯥꯎꯕꯅ ꯑꯗꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨ ꯍꯥꯏꯃꯟꯕꯗꯒꯤ ꯏꯀꯥꯏꯖꯔꯕꯒꯤ ꯋꯥꯅꯤ꯫ ꯍꯥꯏꯗꯤ ꯃꯆꯥ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯀꯌꯥ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯎꯠꯂꯤ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯖꯔꯨꯒꯗꯧꯔꯤꯕꯅꯣꯅꯦ? ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯃꯥꯅ ꯈꯨꯝꯃꯛꯏꯅꯤ꯫ ꯏꯆꯥ ꯃꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣꯆꯧꯕꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯣꯏ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯇꯦꯡꯕꯥꯡꯗꯨꯅꯇ ꯂꯥꯛꯂꯤꯕꯗꯨꯅꯤ꯫ ꯏꯕꯦꯝꯍꯜꯅ ꯆꯥꯎꯕꯅ ꯍꯣꯏꯗ ꯃꯃꯥ, ꯏꯆꯥ ꯃꯆꯥ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯕꯅꯤ, ꯉꯥꯏ ꯁꯦꯜꯅꯤ, ꯑꯗꯨꯗꯤ ꯑꯩ ꯏꯇꯥꯎꯒꯤꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯦ ꯂꯨꯄꯥ 1,000ꯁꯦ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯨ, ꯃꯆꯥꯗ ꯄꯤꯒꯗꯧꯒꯤ꯫ ꯑꯩꯅ ꯍꯥꯞꯇꯨꯅ ꯄꯨꯔꯕꯗꯤ ꯂꯝꯕꯤꯗ ꯇꯥꯍꯧ ꯂꯥꯛꯍꯧꯕꯁꯨ ꯈꯪꯗꯦ꯫ ꯁꯦꯜ ꯄꯤꯔꯝꯂꯒ ꯆꯠꯈꯤ꯫ ꯁꯅꯥꯊꯣꯏ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯊꯣꯏ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ꯫ ꯁꯅꯥꯊꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ꯫ ꯏꯕꯦꯝꯍꯜꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ, ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯏꯁ ꯅꯨꯡꯁꯤꯔꯦꯗ, ꯏꯆꯥꯗꯤ ꯅꯨꯡꯁꯤꯔꯦꯗ, ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯨꯅ ꯇꯍꯥꯅ ꯂꯥꯛꯂꯤꯕꯗꯤ? ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅꯃꯛ ꯊꯨꯔꯕꯖꯥꯠꯂꯣ? ꯁꯅꯥꯊꯣꯏ ꯕꯕꯥꯗꯤ ꯂꯩꯇ꯭ꯔꯥ ꯏꯃꯥ? ꯏꯕꯦꯝꯍꯜ ꯍꯧꯖꯤꯛꯇ ꯅꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯛꯄ ꯁꯦꯜꯗꯣ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 1,000 ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯋꯥꯠꯄ 500ꯗꯣ ꯅꯄꯥꯒꯤ ꯃꯇꯥꯎ ꯁꯅꯥꯖꯥꯎꯕꯒꯤ ꯃꯐꯝꯗ ꯍꯪꯉꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯨꯅ ꯂꯥꯛꯂꯅꯤ꯫ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯁꯥꯁꯤꯗꯤ ꯈꯨꯕꯤꯃꯨꯛꯇ ꯉꯥꯏꯈ꯭ꯔꯦꯅ꯫ ꯅꯪꯕꯨ ꯑꯍꯥꯎ ꯑꯊꯨꯝꯒ ꯑꯝꯇ ꯆꯥꯊꯛꯇ꯭ꯔꯕ꯭ꯔꯣ? ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯗ꯫ ꯁꯅꯥꯊꯣꯏ ꯏꯃꯥ, ꯑꯩ ꯄꯔꯤꯈꯥ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯦ, ꯑꯗꯨꯅ ꯑꯍꯤꯡ ꯃꯤꯁꯦꯜ ꯈꯥꯡꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯃꯥ, ꯑꯋꯥꯠꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔꯁꯨ ꯂꯩꯒꯗꯕ ꯂꯩ, ꯑꯗꯨꯒ ꯍꯛꯆꯥꯡꯁꯦ ꯐꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ
khara cha thakpa kapana singba tawna bagi jamakta sel gi mathau yamna oire aduna ima babana tharakpa ngai ngamdana lowa lakli basini mama ibemana isa gi hakchang phandaba ya pot nate tinjang kaijang duna leirabadi amatta poksaba namana page ekhoidi mangjare do ngai kho ibungo nakhoigi doctor singna haibadubo chabadagi kapana hena phai haina doctor amabu hekta kaphalu isa sidi mama di kemta khangjadabanina sanathoi adudi ima doctor nektuna sel tingludrabasu ai isana kapchaba yarani aisho haire ado ima baba na pirami haiba lesingdo piro ai hoji pukhrage ibemhal ngahakta ngai khodana napa su laklani aduga punna pukhina bang sai sangwa dum su mama sina piningiba sanathoina hum ai hoji matam manghanba yaba nate awar pa sempham ado kona ima khoina tharaklabasu yai natrabasu aina kona lawjarage ibemhal na hoi aduna pharadra mama chana haiba singse mama na loina thajabado nungsibadagi mama na selfie badu puraga chatke tawada sakhen bi chaklei sakhen bi kobiyama sakhen bi hojik chatladra ta sanathoi chatlage hothuna chattaba yadre hai bema bemhal sina mama sina mu mana di sumna satkane haina khanjadana haireiba sanathoi na hayemu lakpada unarasi chatlage sakhen bi ima nacha chalukhige chatki sanathoina mama da bidai tawramiba bemalna hoi mangol oira uisa sidi phataba changka tawrunu ko sakhen bi imungda thabak amata tawminaru si changminaki sanathoi mama naba kharaga drug kaminari manungdagi isai sakli English song gi surda isaina nungsibi chak thekpi ngauhanbi pungkau kauhanbi sargagi leirang manglan gi heloi he chanabi ho nungsibi ho sumhatbi pungkau kauhanbi hari se draktanima moina saithari se draksi chara matungda moida phaurakpa feeling do moina isai si saiba pakhang hanbana as sor si khara honba yaida aidi kapa matungda moida phaurakpa feeling duni drama sida lila sida phongdo ise gyan ga si pakhang ani suba amana amu harai moi kapminaba maseni gyan ga si khara hek taine maru pakhang ahum subana moi yami hoine hakchang ga si khara khingbagum tawi potharu sidana hino mokhongda torbandara moi ahangbo maphamda pakhang ani subadana hera pothabagi wabudi paisa bu yawrabadi mayamgi heroine kethabi hoida pakhang number 1 runa yes good suggestion kanade kethabi hoida ketharurasi pakhang ahum suba ngasigi khulang khangdi ai koge ahen ba paisa puthoro hairasu puthorake ane moi kapmina ba sense sumna wari sana pakhang ani subana hera bhai chaba thakpada pangye yenagumsi arai be yenaduna chaminasi isingda thangna yanbabu mami tabara aidi mana haise kainoni akhogi drugs sijinaragadi kanamtana khangde mahaki manam maha aidi akhoi yuda karida namiba manam sumaina drakta di namde aduna moigi dialogue sida sumaina phongdo ibani isingda thangna yalaga di isingdo hanagi duga managi sini pakhang ahum subane aduna ne haina ba amadi leiri ko miyamna sijina ba pukri di mamai thangda sanna phau paisang thakpi de haiba pakhang ahan bana karino marupna hairiba sibo aikhoibu sanla nakhoi na thakpa thaktaba aidi thaktauri changminaki kethabi saingang laduna make semduna lairi makhoi mari mathang changlai aduga mathang kethabi kauri sanathoiga changminaki ataisu matung inaki sanathoi nare mahak siga tawre mathanta sonjari sanathoi o punchi onthokpanida nungsiba palem panthauna aibu lawnamba wahi kaya haijinduna aina lawnamba wahi kaya haijinduna mabani bu kaya da wahan khraba ima nacha ngasi kunai sidagi atopa mioi ama oirabani ko ima naba ai ga huminarakpa kaya su doctor engineer oiduna kaya da nungaina leliba
ꯑꯣ ꯀꯜꯂꯛꯏꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕ ꯁꯥ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯁꯦ ꯑꯣꯛꯇꯕ ꯏꯃꯥꯟꯅꯕ ꯀꯌꯥꯒ ꯁꯦꯔꯤꯟꯖ ꯇꯤꯟꯅꯗꯨꯅ ꯅꯝꯕꯔ 4 ꯀꯥꯞꯂꯨꯕꯗꯒꯤ ꯑꯁꯤꯗ ꯅꯠꯇꯅ ꯅꯨꯄꯤ ꯅꯍꯥꯁꯤꯡꯒ ꯂꯣꯏꯅꯅ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨꯕꯗꯒꯤ ꯉꯁꯤꯗꯤ HIV ꯃꯍꯤꯛ ꯆꯪꯈꯤꯗꯨꯅ ꯑꯩ AIDS ꯍꯥꯏꯕꯗꯨꯅ ꯅꯥꯕꯗꯒꯤ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯦ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄ ꯏꯃꯥ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯃꯃꯥ ꯆꯦꯟꯊꯣꯔꯛꯏ ꯏꯕꯦꯝꯍꯜ ꯀꯔꯤ ꯇꯧꯔꯦ ꯁꯅꯥꯊꯣꯏ ꯍꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯣ ꯃꯣꯏꯕꯥꯖꯤ ꯁꯅꯥꯊꯣꯏ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯕ ꯀꯔꯤ ꯇꯧꯔꯦ ꯁꯅꯥꯊꯣꯏ ꯏꯕꯦꯝꯍꯜ ꯇꯥ ꯒꯣꯄꯥꯜꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎ ꯃꯄꯥ ꯆꯠꯈꯤ ꯁꯅꯥꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯣ ꯀꯞꯄꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯒꯣꯄꯥꯜꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯁꯛꯍꯦꯟꯕꯤꯁꯨ ꯆꯪꯂꯛꯏ ꯃꯥꯏꯕꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯃꯥꯏꯕ ꯌꯥꯔꯔꯣꯏ ꯆꯥꯎꯕ ꯁꯅꯥꯊꯣꯏ ꯏꯄꯥꯒꯤ ꯁꯅꯥꯊꯣꯏ ꯃꯄꯥꯅ ꯀꯞꯂꯤ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯏꯁꯩ ꯁꯛꯂꯤ ꯏꯁꯩ ꯆꯦꯛꯂꯥ ꯄꯥꯏꯈ꯭ꯔꯕꯗ ꯄꯣꯝꯕꯤ ꯍꯟꯖꯜꯂꯛꯄꯗ ꯆꯦꯛꯂꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯈꯪꯗꯕꯅ ꯄꯣꯝꯕꯤꯒ ꯉꯥꯎꯅꯔꯦꯗꯣ ꯁꯥꯄꯤ ꯏꯅꯦ ꯃꯆꯥ ꯄꯥꯝꯃꯨꯕꯤ ꯇꯞꯅ ꯁꯅꯥꯊꯣꯏꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯆꯥꯎꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯅ ꯉꯥꯎꯆꯠꯅꯔꯕ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯀꯥꯎꯟꯁꯤꯂꯔ ꯕꯤꯅꯣꯏ ꯆꯪꯉꯛꯏ ꯀꯥꯎꯟꯁꯤꯂꯔ ꯈꯨꯔꯥꯕꯨ ꯀꯔꯤꯅꯣ ꯍꯪꯒꯠ ꯍꯟꯗꯥ ꯄꯪꯆꯠꯇ ꯆꯠꯄꯤꯔꯤꯕꯁꯤꯕꯣ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯂꯦꯡꯕꯤꯔꯛꯂꯤꯕ꯭ꯔꯥ ꯂꯦꯡꯁꯤꯟꯕꯤꯌꯨ ꯏꯕꯨꯡꯉꯣ ꯃꯊꯟꯗ ꯑꯩꯒꯤ ꯑꯁꯥ ꯑꯣꯏꯖꯔꯤꯕ ꯁꯅꯥꯊꯣꯏꯗꯣ ꯈꯥꯡꯉꯨꯊꯛꯇ ꯅꯟꯗꯣꯜꯒ ꯑꯩꯒ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕꯁꯤꯗ ꯈꯨꯔꯥꯁꯦ ꯇꯧꯐꯝ ꯈꯪꯗꯔꯦ ꯌꯨꯝꯗ ꯆꯪꯂꯨꯔꯦ ꯅꯟꯗꯣꯜꯅ ꯃꯔꯣꯜ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯒꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯅꯦꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯂꯕꯒꯨꯝꯕꯅꯤ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯁꯥꯒꯩꯗꯨꯒꯤ ꯃꯥꯒꯤ ꯂꯦꯞꯍꯧꯒꯗꯕ ꯃꯆꯥꯗꯣ ꯑꯗꯨꯅꯤ ꯃꯣꯏꯅ ꯄꯜꯂꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯑꯃ ꯊꯅꯝꯕꯁꯨ ꯅꯠꯇꯦꯗꯣ ꯀꯥꯎꯟꯁꯤꯂꯔꯗꯨꯅ ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯗꯨꯕꯨ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯅꯥꯊꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯅꯝꯕ ꯊꯣꯛꯂꯕꯗꯤꯅꯦ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤꯗꯣ ꯆꯥꯎꯕꯅ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ AIDS ꯍꯥꯏꯕꯁꯦ HIV ꯃꯍꯤꯛꯅ ꯑꯣꯏꯍꯜꯂꯛꯄ ꯂꯩꯅꯥꯅꯤ HIV ꯃꯍꯤꯛ ꯍꯥꯏꯕꯁꯦ ꯏ ꯃꯔꯤꯗ ꯂꯧꯅꯒꯜꯂꯤ ꯁꯅꯥꯊꯣꯏ HIV ꯃꯍꯤꯛ ꯆꯪꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ HIV ꯃꯍꯤꯛ ꯄꯛꯀꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯑꯃꯨꯛ ꯃꯆꯥꯗ ꯃꯍꯤꯛ ꯁꯟꯗꯣꯛꯀꯅꯤ ꯑꯗꯨꯅ ꯈꯨꯔꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯁꯤꯕ ꯌꯥꯔꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯐ꯭ꯔꯤꯀꯥꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯆꯥꯎꯕꯅ ꯑꯐ꯭ꯔꯤꯀꯥꯗ ꯊꯣꯛꯈ꯭ꯔꯕ AIDS ꯍꯥꯏꯕꯁꯤꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯀꯥꯎꯟꯁꯤꯂꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯈꯨꯔꯥ ꯑꯗꯨꯅꯅꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ USꯇ HIV AIDS ꯂꯥꯌꯦꯡꯅꯕ ꯍꯤꯗꯥꯛ ꯑꯃ ꯁꯤꯖꯤꯟꯅꯩ ꯃꯃꯤꯡꯅ AZ2 ꯀꯧꯏ ꯍꯥꯏ ꯍꯤꯗꯥꯛ ꯑꯁꯤꯅ ꯂꯥꯏꯅꯥꯁꯤ ꯀꯣꯛꯍꯟꯕ ꯉꯝꯗꯦ ꯃꯇꯝ ꯈꯔ ꯑꯅꯥꯕꯗꯨ ꯍꯤꯡꯅꯅꯕꯒꯤ ꯃꯇꯦꯡ ꯄꯤꯕꯇꯅꯤ ꯃꯃꯜꯁꯨ ꯌꯥꯝꯈ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯂꯩꯕꯥꯛꯇ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯅꯠꯇꯦ ꯀꯥꯎꯟꯁꯤꯂꯔꯗꯨꯅ ꯑꯃꯨꯛ ꯄꯕ꯭ꯂꯤꯛꯇ ꯃꯌꯥꯝꯗ ꯃꯥꯅ ꯄꯥꯎꯖꯦꯜꯁꯦ ꯄꯤꯔꯤꯅꯤ ꯅꯨꯄꯤ ꯑꯍꯥꯟꯕꯁꯤꯅ ꯑꯃꯨꯛ ꯍꯪꯉꯛꯑꯦ AIDS ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯥꯎꯟꯁꯤꯂꯔꯗꯨꯅ ꯑꯦꯀ꯭ꯋꯥꯌꯔ ꯏꯃ꯭ꯌꯨꯟ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯁꯤꯟꯗ꯭ꯔꯣꯝꯒꯤ ꯑꯁꯝꯕ ꯃꯃꯤꯡꯅꯤꯅꯦ ꯃꯁꯤ ꯍ꯭ꯌꯨꯃꯦꯟ ꯏꯃ꯭ꯌꯨꯅꯣꯗꯤꯐꯦꯟꯁꯤ ꯚꯥꯏꯔꯁ HIV ꯑꯁꯝꯕ ꯂꯣꯟꯗ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯄ ꯑꯇꯣꯞꯄ ꯂꯥꯏꯅꯥ ꯆꯪꯕ ꯉꯝꯍꯟꯗꯅꯕ ꯄꯥꯡꯒꯜꯗꯨꯁꯨ ꯁꯣꯟꯊꯍꯜꯂꯤ ꯃꯍꯤꯛ ꯑꯁꯦ ꯆꯪꯂꯕ ꯃꯤꯑꯣꯏꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛ ꯃꯁꯥ ꯃꯎ ꯐꯅ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯗꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯨꯝꯅ ꯂꯩ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 10ꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩ ꯍꯥꯏꯅꯩ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯍꯥꯒ ꯂꯧꯅ ꯂꯩꯅꯔꯕꯗꯤ ꯅꯨꯄꯤꯗꯨꯗ ꯃꯍꯤꯛ ꯆꯪꯒꯅꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯗꯨ ꯃꯍꯤꯛꯇꯨ ꯁꯟꯗꯣꯛꯏ ꯑꯗꯨꯅꯅꯤ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯅꯔꯤꯕꯁꯦ ꯃꯁꯦ ꯃꯊꯪ ꯏ ꯃꯔꯤꯗ ꯂꯧꯅꯩ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯅ ꯑꯁꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯀꯥꯎꯟꯁꯤꯂꯔꯅ ꯃꯔꯨ ꯑꯣꯏꯅ ꯃꯑꯣꯡ 3ꯗ ꯂꯥꯏꯅꯥꯁꯤ ꯁꯟꯗꯣꯛꯏ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯃꯃꯥꯗꯒꯤ ꯃꯆꯥꯗ ꯑꯍꯨꯝꯁꯨꯕꯗ HIV ꯃꯍꯤꯛ ꯄꯛꯄ ꯃꯤꯗꯒꯤ ꯏ ꯂꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ HIV ꯌꯥꯎꯏ ꯌꯥꯎꯗꯦ ꯆꯥꯡꯌꯦꯡ ꯇꯧꯗꯕ ꯕ꯭ꯂꯗ ꯕꯦꯡꯛꯇꯒꯤ ꯏ ꯂꯧꯕꯗ ꯏ ꯂꯧꯔꯤꯕ ꯃꯤꯗꯨ ꯑꯇꯣꯞꯄ ꯌꯦꯇꯨꯝ ꯁꯦꯔꯤꯟ ꯄꯨꯟꯅ ꯍꯤꯗꯥꯛ ꯀꯥꯞꯃꯤꯟꯅꯕꯗꯁꯨ ꯁꯟꯗꯣꯛꯏ
ꯃꯅꯤꯄꯨꯔꯗ HIV ꯄꯛꯂꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯂꯩꯔꯕꯒꯦ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯏꯅꯤ ꯀꯥꯎꯟꯁꯤꯂꯔꯗꯨꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯕ ꯀꯥꯡꯕꯨꯅ ꯍꯛꯁꯦꯜ ꯂꯣꯏꯁꯪꯗ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ ꯍꯥꯏꯔꯤꯕ 1996ꯁꯤꯗ ꯃꯤꯑꯣꯏ 1,000ꯒ ꯆꯥꯡꯌꯦꯡ ꯇꯧꯕꯗ 1,000ꯒꯤ ꯃꯅꯨꯡꯗ 111ꯗꯤ ꯃꯍꯤꯛ ꯑꯁꯤ ꯄꯛꯂꯦ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯄꯨꯟꯅ ꯍꯤꯗꯥꯛ ꯀꯥꯞꯃꯤꯟꯅꯕꯁꯤꯡꯒꯤ ꯃꯁꯤꯡꯅ ꯍꯦꯜꯂꯤ ꯍꯥꯏ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯥꯕ ꯐꯅꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯦꯟ ꯀꯥꯎꯟꯁꯤꯂꯤꯡ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯗ 10ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇꯁꯨ ꯃꯁꯤꯒꯤ ꯑꯈꯟꯅꯕ ꯁꯦꯜ ꯍꯥꯡꯂꯤ ꯑꯗꯨꯕꯨ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯁꯦꯜꯁꯨ ꯍꯥꯡꯂꯤ ꯃꯍꯤꯛꯁꯦ ꯄꯛꯂꯦ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯈꯪꯒꯅꯤ ꯀꯥꯎꯟꯁꯤꯂꯔꯅ ꯈꯨꯝꯃꯛꯏ ꯑꯍꯥꯟꯕ ꯏꯀꯟ ꯀꯜꯂꯝꯕ ꯃꯤꯑꯣꯏꯗꯣ ꯃꯁꯥꯒꯤ ꯑꯔꯨꯝꯕ ꯍꯟꯊꯔꯛꯄ ꯍꯛꯆꯥꯡꯗ ꯃꯤ ꯀꯥꯔꯛꯄ ꯐꯨꯒ꯭ꯔꯤ ꯐꯨꯔꯥꯟ ꯊꯨꯡꯂꯛꯄ ꯏꯁꯣꯟ ꯁꯣꯟꯊꯕ ꯂꯥꯏꯍꯧ ꯇꯧꯕ ꯂꯣꯛ ꯊꯨꯡꯕ ꯗꯥꯏꯔꯤꯌꯥ ꯇꯧꯔꯕꯁꯨ ꯍꯤꯗꯥꯛ ꯇꯧꯔꯕꯁꯨ ꯐꯕ ꯉꯝꯗꯕ ꯑꯗꯨ ꯇꯧꯔꯕꯗꯤ ꯗꯥꯛꯇꯔꯒ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯅꯥꯁꯦ ꯇꯁꯦꯡꯅ ꯅꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡꯗꯤ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯂꯩꯔꯤꯕ ꯏꯂꯤꯁꯥ ꯁ꯭ꯇꯦꯠ ꯑꯅꯤꯔꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯇꯦꯁ ꯇꯧꯔꯒ ꯈꯪꯕ ꯉꯝꯒꯅꯤ ꯃꯣꯏ ꯃꯦꯗꯤꯀꯦꯜꯒꯤ ꯂꯣꯟꯅꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯁꯨꯛꯀꯤ ꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯡꯕ ꯉꯝꯃꯤ ꯀꯔꯝꯅ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯃꯄꯥꯁꯤꯅ ꯀꯥꯎꯟꯁꯤꯂꯔ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯆꯪꯗꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯀꯨꯞꯄ ꯃꯑꯣꯡ ꯀꯌꯥ ꯍꯥꯏꯔꯕꯗꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯀꯌꯥꯁꯨ ꯗꯥꯛꯇꯔꯗꯒꯤ ꯈꯪꯂꯕ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯀꯥꯞꯂꯕ ꯅꯤꯗꯜ ꯁꯤꯔꯤꯟꯖ ꯄꯨꯜꯂꯨꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯅꯥꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕꯗꯤ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ ꯀꯥꯎꯟꯁꯤꯂꯔꯅ ꯑꯣꯏꯗꯦ ꯆꯥꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯈꯣꯡ ꯍꯥꯝꯐꯝ ꯄꯨꯟꯕ ꯁꯥꯟꯅꯃꯤꯟꯅꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯦꯂꯦꯔꯤꯌꯥ ꯑꯃꯗꯤ ꯗꯥꯏꯔꯤꯌꯥꯒꯨꯝꯕ ꯀꯥꯡ ꯑꯃꯗꯤ ꯍꯌꯤꯡꯗꯒꯤ ꯃꯍꯤꯛꯁꯤ ꯁꯟꯗꯣꯛꯄ ꯉꯝꯗꯦ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯉꯁꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 1 ꯑꯁꯦ ꯋꯥꯔꯜ ꯑꯦꯁ ꯗꯦ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯁꯀꯤ ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄꯥꯂꯟ ꯇꯧꯅꯔꯤ ꯄꯥꯂꯟ ꯑꯁꯦ ꯏꯪ ꯁꯣꯛ 1939ꯗꯒꯤ ꯍꯧꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯝꯁꯇ ꯆꯠꯊꯔꯛꯂꯤ ꯍꯟꯗꯛꯀꯤ 1995ꯒꯤ ꯊꯤꯝꯗꯤ ꯁꯤꯌꯔ ꯔꯥꯏꯠ ꯁꯤꯌꯔ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯔꯤ ꯃꯔꯝꯗꯤ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯦ ꯑꯁꯤꯁꯨ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯏꯊꯧꯅꯤ ꯃꯅꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯂꯥꯎꯔꯤ ꯈꯨꯝꯂꯤ ꯑꯦꯁ ꯊꯤꯡꯁꯦ ꯃꯅꯤꯄꯨꯔ ꯀꯟꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯑꯅꯤꯁꯨꯕ ꯃꯤ ꯑꯃꯅ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯎꯔꯤꯕꯅꯤ ꯌꯦꯇꯨꯝ ꯁꯤꯔꯤꯟꯖ ꯄꯨꯜꯂꯣꯏꯁꯦ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯔꯦꯞꯄ ꯊꯝꯁꯤ ꯂꯧꯅ ꯂꯩꯅꯔꯕ ꯃꯍꯤꯛ ꯆꯪꯗꯅꯕ ꯎꯄꯥꯏꯗꯤ ꯗꯥꯛꯇꯔꯒ ꯇꯥꯟꯅꯁꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯍꯧꯁꯤ HIV ꯌꯥꯎꯏ ꯌꯥꯎꯗꯦ ꯈꯪꯗꯕ ꯇꯦꯁ ꯇꯧꯗꯕ ꯂꯧꯔꯣꯏꯁꯤ HIV ꯃꯍꯤꯛ ꯆꯦꯟꯕꯤ ꯃꯃꯥꯗꯤ ꯃꯤꯔꯣꯟꯗꯅꯕ ꯍꯣꯠꯅꯁꯤ ꯑꯦꯁ ꯊꯤꯡꯁꯤ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯃꯌꯥꯝ ꯂꯥꯎꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯂꯤꯂꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯏꯕꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯃꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯗꯨꯒ ꯗ꯭ꯔꯒ ꯀꯥꯞꯄꯗꯒꯤ ꯃꯊꯪ ꯂꯧꯅꯔꯛꯇꯨꯅ ꯁꯤꯔꯛꯄꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯂꯤꯂꯥ ꯑꯁꯦ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯦꯞꯄ ꯂꯩꯇꯅ ꯗ꯭ꯔꯒꯀꯤ ꯂꯂꯣꯟꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯐꯥꯕꯒꯤ ꯄꯥꯎ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯇꯥꯕꯗ ꯃꯁꯤ ꯈꯤꯇꯪ ꯑꯃꯨꯛꯁꯨ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯩꯅ ꯗ꯭ꯔꯃꯥ ꯑꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯕꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥꯔꯣꯟ ꯖꯥꯇꯤꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯝꯅꯃꯛꯄꯨ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯩꯅ ꯉꯝꯗ꯭ꯔꯒꯁꯨ ꯂꯤꯂꯥ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯅꯍꯥ ꯈꯥꯛꯇꯅ ꯃꯁꯤ ꯈꯤꯇꯪ ꯄꯨꯛꯅꯤꯡꯗ ꯊꯝꯕꯤꯔꯒ ꯏꯆꯥꯁꯤꯡ ꯐꯖꯅ ꯇꯥꯍꯟꯕꯤꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ